Manipur Apex Handloom Weavers and Handicraft Artisans thourang siga mari laina wafam kharadan laigani habagi thourang tauri habasisu yaksu department gi oibanina makoina adum taurakani na khanjabani adubu soidamaki sarkar na su yamna janingbadi handloom gi importance in the school malem nganba kindergarten schools na takpiri base namrum laibagi habasi moina pukning hapchang yawn yawbirambagi damakta ngasi de koi silver jubilee celebration pawba yawrakadawre aduna yamna Manipur gi damakta di handloom sector asi yamna pride oiba global level the pawba international level pawba da akoi gi sak oiriba handloom sector ni habasi kumna makta mukhanna haizage maroiba ngasi gi 24th state handloom day celebration gi maroiba pandam city akoi ngasi weaving community sing asi honor tawbiba oina ngasai award kaya marum amasu sina bikre handloom promotion council gi maikai dagi aduga handloom sector gi weavers sing na artisans sing na thenariba challenges issues kaya marum amasu address tawba haibaduni na hoina fourth national handloom census ta mayek sing na iri